Security Force sing na Jiribam district ta thi bahumbagi thabak chathabada khutlai kaya fagat pangam le hairi Jiribam district ke Zairol amadi Uchathol da chathakiba thi humba aduda grenade launcher yawba nongmai manga grenade ani magazine ga loina ba SMG carbine ama 12 bore single barrel borgan ama nongmai maru humfu fagat pangam ke khutlai sing adu Jiribam police station da sinakiba ga loina na logi oiba action lokhat ba hokre Thobal district ke su security force na khutlai kaya fagat pangam le hairi Thobal district ke nongpok sekmai police station na konba fungai ching amadi ngamukhong dage fagat lakhiba khutlai sing adudi high explosive hand grenade tara single bore gun ama magazine galoina ba country made pistol ama 9mm pistol gi magazine ama baofeng radio set ama anti riot grenade ama stun shell normal ama nongmai maru kuntra tarok .303 gi blank round yankhai amadi empty case nifu manga fagat ki hairi